ꯐꯅꯦꯛ ꯏꯟꯅ ꯐꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤꯁꯤꯅ ꯐꯖꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯁꯦ ꯃꯌꯥꯡꯗꯤ ꯈꯔ ꯀꯪꯉꯦꯀꯣ ꯑꯁꯤ ꯐꯤꯁꯦ ꯁꯤꯝꯄꯜꯅꯤ ꯁꯤ ꯃꯆꯨ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯁꯤꯝꯄꯜ ꯐꯤ ꯃꯥꯒꯤ ꯐꯤꯗꯨꯞꯇꯣ ꯍꯥꯏꯗ꯭ꯔꯥ ꯐꯤꯗꯨꯞꯇꯣ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤ ꯀꯣꯕꯤꯁꯦ ꯆꯥꯕꯤꯔꯕ ꯑꯩ Hello ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯝꯖꯕꯀꯣ ꯑꯩꯅ ꯊꯃꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤ ꯃꯌꯥꯝ ꯐꯤꯗꯁꯨ ꯑꯄꯥꯝꯕ ꯂꯩꯗꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯐꯤ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯑꯩꯒꯤ ꯕ꯭ꯂꯥꯎꯁ ꯑꯅꯤꯈꯛ ꯍꯥꯏꯗꯤ ꯌꯦꯡꯍꯟꯒꯦ ꯑꯩꯅ ꯄꯥꯝꯖꯕ ꯗꯤꯖꯥꯏꯟꯗ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯈꯥ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨꯝ ꯃꯈꯥ ꯆꯦꯟꯊꯃꯤꯟꯅꯔꯁꯦꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯦꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯐꯤꯁꯦ ꯈꯔ ꯁꯦꯠꯇꯣꯔꯤꯑꯕ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯐꯤꯁꯦ ꯌꯦꯡꯍꯟꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯕ꯭ꯂꯥꯎꯁꯁꯦ ꯌꯦꯡꯉꯨ ꯇꯨꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦꯕ ꯃꯥꯒꯤ ꯅꯦꯃꯦꯟ ꯃꯔꯨ ꯍꯥꯏꯕ ꯃꯣꯏꯒꯤ ꯈꯨꯗꯥꯡꯁꯦꯀꯣ ꯁꯨꯃꯥꯏꯅ ꯄꯣꯝꯅ ꯇꯥꯕꯁꯦ ꯑꯁꯤꯒꯤ ꯄꯣꯝꯅ ꯇꯥꯕ ꯍꯥꯏꯗꯤ ꯈꯨꯗꯥꯡꯁꯦ ꯑꯁꯤ ꯌꯥꯝꯅ ꯑꯩꯗꯤ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯐꯖꯩ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟꯁꯦ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯋꯤꯅꯦꯕ ꯁꯤꯕꯨꯗꯤ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇꯤ ꯂꯤꯠꯈ꯭ꯔꯕꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯩ ꯐꯖꯕꯗꯨꯒ ꯑꯩ ꯑꯃꯈꯛꯀ ꯑꯃꯨꯛ ꯇꯨꯍꯜꯂꯦꯕ ꯑꯗꯨꯁꯨ ꯂꯤꯠꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯂꯤꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯤ ꯑꯩꯅꯅꯦ ꯁꯥꯊꯤꯅ ꯄꯥꯝꯖꯩ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯨꯍꯟꯈꯤꯕ ꯕ꯭ꯂꯥꯎꯁꯅꯦꯕ ꯑꯁꯤꯁꯦ ꯑꯂꯩꯕ ꯕ꯭ꯂꯥꯎꯁ ꯅꯠꯇꯦ ꯑꯩꯅ ꯇꯨꯍꯟꯈꯤꯕ ꯕ꯭ꯂꯥꯎꯁ ꯃꯃꯥꯡꯗ ꯂꯤꯠꯈ꯭ꯔꯦꯀꯣ ꯑꯩ ꯑꯁꯤꯁꯦ ꯃꯃꯥꯡꯗ ꯃꯥꯒꯤ ꯈꯨꯗꯥꯡꯁꯦ ꯌꯦꯡꯉꯨꯁꯦ ꯀꯃꯥꯏꯅ ꯄꯣꯝꯃꯤꯅꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯄꯣꯝꯅ ꯇꯥꯏꯌꯦꯕ ꯑꯗꯩ ꯑꯁꯤꯁꯨ ꯇꯥꯔꯛꯄ ꯃꯇꯝꯗꯅꯦ ꯄꯣꯝꯅ ꯇꯥꯏꯌꯦꯕ ꯑꯗꯒꯤ ꯃꯊꯨꯟꯁꯦ ꯃꯥꯒꯤ ꯒ꯭ꯂꯥꯁ ꯑꯣꯏꯍꯜꯂꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯒ꯭ꯂꯥꯁ ꯑꯣꯏꯅ ꯑꯣꯏꯍꯜꯂꯦ ꯑꯗꯩ ꯃꯃꯥꯡꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜꯗ ꯑꯣꯏꯍꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯁꯤꯒꯤ ꯃꯆꯨꯁꯤꯒꯤ ꯑꯩꯉꯣꯟꯗ ꯐꯤꯗꯨꯞ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯔꯤ ꯐꯤꯗꯨꯞꯁꯦ ꯈꯜꯂꯤꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯂꯤꯔꯒꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯁꯦꯠꯂꯛꯀꯦꯀꯣ ꯁꯤ ꯁꯦꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯤ ꯁꯦꯠꯅꯤꯡꯉꯦꯕ ꯀꯨꯏꯔꯦꯕ ꯁꯦꯠꯇꯕ ꯑꯗꯨꯅ ꯁꯦꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯦꯠꯂꯦ ꯎꯔꯕ ꯑꯩ ꯍꯧꯖꯤꯛ ꯁꯦꯠꯆꯜꯂꯦ ꯑꯩ ꯁꯦꯠꯆꯟꯅ ꯃꯌꯥꯝ ꯁꯤ ꯁꯤꯝꯄꯜ ꯁꯥꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯔꯥꯅꯤ ꯅꯨꯡꯒꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯁꯤꯝꯄꯜ ꯁꯥꯔꯤꯅꯤ ꯒꯨꯋꯥꯍꯥꯇꯤ ꯀꯩꯅꯣꯅꯤ ꯐꯤꯅꯤꯁꯦ ꯁꯤꯝꯄꯜꯗ ꯑꯩꯗꯤ ꯁꯤꯝꯄꯜꯅ ꯐꯖꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯏꯟꯗꯣꯏ ꯃꯍꯨꯠꯇ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯂꯦꯞꯄꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯅ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦꯀꯣ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯃꯌꯥꯝꯗꯁꯨ ꯎꯠꯅꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯃ ꯕ꯭ꯂꯥꯎꯁꯇꯨꯒꯤꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯐꯤꯗꯨꯞꯇꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯈꯥ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯑꯩ ꯂꯦꯞꯄꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯩꯁꯦ ꯃꯌꯥꯡꯗꯤ ꯈꯔ ꯀꯪꯉꯦꯀꯣ ꯁꯤ ꯐꯤꯁꯦ ꯁꯤꯝꯄꯜ ꯐꯤꯅꯦꯕ ꯁꯤꯁꯦ ꯁꯤꯝꯄꯜ ꯁꯨꯃꯥꯏꯅꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯏꯟꯕ ꯐꯖꯩ ꯑꯩꯗꯤ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯁꯨ ꯏꯟꯕ ꯄꯥꯝꯃꯤ ꯑꯗꯨꯗꯒꯤ ꯑꯗꯨ ꯅꯠꯇꯕꯤꯗꯀꯣ ꯍꯥꯏꯕꯗꯤ ꯑꯁꯨꯃꯥꯏꯅꯁꯨꯅꯦ ꯁꯨꯃꯥꯏꯅꯁꯨ ꯇꯧꯕꯗ ꯃꯇꯝꯗꯗꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯩꯗꯅꯀꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯁꯦ ꯆꯥꯎꯤꯟ ꯐꯤ ꯏꯟꯕ ꯌꯥꯕ ꯐꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯊꯥꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯨꯞꯄꯒ ꯏꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯕꯅꯦ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯁꯦ ꯐꯖꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯩ ꯍꯣꯡꯗꯣꯛꯑꯒ ꯑꯩ ꯑꯃ ꯕ꯭ꯂꯥꯎꯁꯇꯨꯒꯤ ꯋꯥꯔꯤꯗꯣ ꯃꯥꯒꯤ ꯐꯤꯗꯨꯞꯇꯣ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯍꯣꯡꯗꯣꯛꯑꯦ ꯐꯤ ꯍꯣꯡꯗꯣꯛꯅ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯕ꯭ꯂꯥꯎꯁ ꯑꯃꯈꯛ ꯍꯥꯏꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯕ꯭ꯂꯥꯎꯁ ꯍꯥꯏꯅ ꯑꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯁꯤ ꯑꯩ ꯄꯥꯝꯃꯦꯕ ꯑꯗꯣ ꯁꯤ ꯄꯥꯝꯕꯁꯦ ꯃꯥꯒꯤ ꯀꯔꯤ ꯍꯥꯏ ꯃꯥꯒꯤ ꯐꯤꯗꯨꯞꯇꯣ ꯍꯥꯏꯗ꯭ꯔꯥ ꯐꯤꯗꯨꯞꯇꯣ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯒꯤ ꯐꯤꯗꯨꯞꯁꯦ ꯅꯣꯛꯇꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯁꯤ ꯎꯔ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯍꯥꯟꯅꯒꯤ ꯊꯥꯏꯅꯒꯤ ꯌꯦꯡꯈꯛ ꯂꯩꯇ꯭ꯔꯥꯅꯦ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯊꯣꯛꯄ ꯃꯇꯝꯗꯒ ꯑꯁꯤꯁꯦ ꯌꯥꯝꯅ ꯆꯠꯅꯈꯤꯕꯅꯦꯕ ꯃꯣꯏꯔꯥꯡ ꯁꯨꯝ ꯄꯥꯗꯅ ꯁꯨꯝ ꯆꯥꯎꯔꯗꯅꯒ ꯆꯠꯅꯈꯤꯕꯗꯣ ꯑꯁꯤ ꯃꯣꯏꯔꯥꯡꯁꯤꯅꯦꯕ ꯑꯁꯤ ꯃꯆꯨꯁꯦ ꯃꯤ ꯌꯥꯝꯅ ꯀꯍꯠꯂꯤ ꯑꯗꯨꯗꯒꯤ ꯃꯆꯨꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯆꯨꯁꯦ ꯔꯥꯅꯤ ꯀꯂꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯃꯤꯁꯦ ꯁꯥꯊꯤꯅ ꯀꯍꯠꯄꯅꯦꯕ ꯑꯁꯤ ꯃꯆꯨꯁꯤꯅ ꯀꯍꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯆꯨꯁꯦ ꯑꯩ ꯃꯆꯨ ꯂꯥꯛꯁꯟꯗꯣꯔꯤꯅꯤ ꯑꯁꯤꯒꯤ ꯃꯆꯨꯗ
asigi machuda ai asise laksanduroba neba kaigina hadi phise kyarakti hadi ahanbani amugrakla anirakla ilgi litkiba ina sigi phidupse ingiba ko adugi ilaga matungda asise dum tana leireba nongting inbi dareba sise sumaina sum ta leire ai siktang naksan male katang thoke ba asise dum phadi phajabani ba sise baba ado kena tawriba asise dum tana leire adugi lichulipi inbibado inbidareba aduna aina maka khaliba mai machu se laksan lage aidana aduna mayam heren ai machu lakpham da chatoini akogi thangnana leibam phamneba ado mayam aina horen kena machu lakpam phamsu yenghalake dogi moi an phi yam malai machu machu makhal makhal gi haidine amadagi machu ama laksanba wangkhei phi adugagi akogi muga gi akoi rani gi meitei gi punamak asise machu amade ama onthokpa ye loina yayeba adumaina leyeba ado horen ai chakga si machuda puraga ina la andorineba ado dum makha jengminasi koma aduga mayam gaga hojikse aina namiba video se hojik nuthinneba ado akoigi kari hai tare khangde inne mayam singju saningiba ado singju se sabadi mayam do utla roige aduga singju soiba matamda akoigi kobi do kamai tori do ulakke mayam da kobi no tayeng bio mayam ado mayam ai kobi se jenghalage sise mayam asi kobi se sabiraba aina hujik khaidoiba ado khaidokpagi machet se hadi sonda thaname do ai video siga ina khaiba matang soiba matang do su ai mayam ucharamge ado ai soi leraga din nami ba video ni aduga video nama ba matung di soiba do ucharake ba do mayam da takning man hina asise aina ulapane ba ado gi asigi keno se yengune maka kangangi ai chajadri ama bo to hujik charaga magi mahau do dum yengage mayam su sabiraba sabiba taraga de comment haibiramu तो मखा जेंग से हुजिक ऐसी से तौरगा दई चालनी चालुरगा अदुगगी फिगी मफमदा चतोइनेबा अदुगी मखा दो दुम तम 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 ना जेंगबिना सी दो मयामना नुक्सिबि बतारगदी सब्सक्राइब हम तोबिरमो लाइक हम तोबिरमो कमेंट सुलबइना म हाइबिरमो गइनो इजु खंगदे सी सिंजु तागे तौरिनेबा अदो आई सिंजु सोइ लेरगा आई जेंगलगे सिंजु से इना कमाइना सोइरगा सिंजु तौरि हाइदना अदो तौलोरगा जेंगलागेबा तो साबदि आई मयामदा यंगहनजरा रोइगे गी सिंजु मचन छन्ना लोइरे शोना लोइरे हुजिक सी कॉपी से मो हापचलगा जानसनलगा मागे मचु से कमाइ तोइ जेंगसे अदो मयाम येंगोतु मागे कॉपी से आई सुमाइना सोइगे बा अस उदबा खंगदिने सुमाइना फजदा येंग माइ मचु सिति माइ बेमा ऐगी सिंजुगी मचन से उबदा इकी बुकी दे करिनोने मबुदी दम फजैदा मवंग कसी यं ताद्रे यं कोबी यंगो बसे आई खतंग हचन गे नतदि कैम तोरे मसक सी इथि थीरबा खंगदे अंगो ममो हापगा लेटिंग हापदा यंगे मिया मै सिंजु रोइरे ऐगी सिंजु से अमतंग यंगबिरो अमतंग मियंग ताबिरो होजिक मागी मचु से यंगो लोइपुनमक से मिक्सर टोक्सले हाउरनी होजिक आई चारगे फजद्रे यंगोने अदो मयाम आई हुजिक मेयुंदा लाई मोइसे मथक्तनी कना कना लेगे इबेन मी लेयुरा मयाम कई मचु हाइनी से इबेन मसाई मचुदा लाइरा से नते कई दे मैम सिना हाँ मैम उरबा हंगामपान अवाउबदगी असिसे लाकपनी अदगी असिगसु मैम मसा अलाकपसु लई लाक्तबसु लई हाइबदि मसागी मचुदसु लाकपा दगी अतोप मचुदैसु दुम लाक्सनबा दो मैम असिसिना पिंक कलर की असि वांखै फिनी असिना अंगौबगी लोइ पुनमक सुइयबा हाइदी कनोसु चाबसु खोटपसु अदै सिगना कया नापु लेरे अंगौबा लेरे सोदसु अंगौबा मैम असि मचु से जेंगो कै मचु हाइगनी खंगद्रे जाम फजद्रा असि से अंगौबदगी लाकपा मचुनी संफानबो ओइरि ओइ तौरदना फजगरे असिना कैदै लाइबा थमासे सिना येलो दे मैम असिना येलो दगी लाकपा मचुनी फजद्रा येंगो अदगी असिना हंगामपान दगी नत्रा इबेन हंगामपान दगी लाकपा अदो इल्ला जेंहनगदबदो यारोय माइसे सुबता ngaइरेबा तुना इ सोरोइगे अदे असि सु फजै सिदि मसागी रे इबेन
masagi macu siraba oh masai masu siba asibado hinga leiba aduni do aigi machu se mayam siga leiramdare aina khanjaramba lakpa machu se leiramdare do hayeng lak loiraga dum mayam da keno uhalakya ba asiga lei hingse jengbiu mayam mi haidi keno si hingsi su phajadra yengo si asuwa matani ba suna loina chanang ka loi kan le se chanang ka loi thara si street ka da bawali ba iron siga ka degi to purple yawi degi sina kari hai tare hoine sisu khara hajanba sinamo numaina amana violet haigani amana purple hai tare ko hoine amatani do su amana khara haba amana khara paba adumai tawle do indi ining khare inbase talleba keno tawbani ne subata ngai re bapna mukse boroi ni ko awani sina kai de lai no angobade white tagi lak pasisina angobadagi sky color da ahaba center vest da laksan baniaba no mayam loi khatang khatang choli choli tawri duna ina dum haidi potse suba loi rokoni na ne kena jenghan base phajana illaga yara roi adun even si iningine ilura libane be yemune asi se morok akama chu kogodra si se blouse ne ba ado aina la hamuk hagidra ne igi pidu bang khak lei aina rani gi hana gi do achau gi do asi se laksan jani na hajaroi dra se tune khaliba si sumaina ne laksalaga ne si macu sidi aina tajaba macu karamba si se duni hai do si matamamda nongna thokda logi bedo kuire ba chahi kya mamangino aina la matungda chahi ani matungda ra amam tang logi ma aduni aba do aina moroga ai saladi phajare na si nongna logi bani aba khulaki machu town gi machu onthok teba mayam tara nongna si tare ado aina keno machu lakti se ani ni asim so leisina pa kai hai tare purple ni tra si se asin su masagi machu da dum laksalani ina ilo maku hai gadra aigi nati si inaun pi ni aba ma se masai machu da ne khara ha han biu hai riba mai sina charun masa mapalon da chalhalu na phajaba loi charun mapan dai ro phajaba oh macu do de ain madu de ilun phajaba charun mapan chaptu phajani ai ro charun mapan machu sina kamai to ke now kamai to ke to ke ro ni mapan sadra ha adugi color hoi jai kai de phajai adu phajaba nakchen bi aina macu ni de thai si se mai thaina gi ne ba moi mama gi ne ba ado dum mana ne thaina gi mama gi ni ne thamjaningi be mai dom ka sindoga macu ondo o hoi macu do hoi adu ngau jera ni na mai khara angamba ilakke ko mayam khongdum maku apaba angamba de lakpa white tagi ado phajabre yango mayam jo ke ure asini light color aro khongum light ne bapna light ni phajaja mayam pamba ta daga de ingon su comment ta haibiramo sise phajabre yango sise ben udre imai udraba asina masagi machu da laksaba masagi macu jawdraba masagi jawdraba machu da ahing hinghalini aba asise mayam phajabra khangre ai gi furit manungi siga khatang pakti paktare do dum phi sina phajare smai ka ilaga salari phajadlo bani asi machu si somaya mengbiu phajadra de sina mu hujiki machu dugai mu khara haidi hajan ba dark oi ba deep oi ba ko to phajadra yengu mayam aina inna phajabra na ta phi sina phajabra du jengbiu semani sumpang na ile mayam da semani jenga la de se bik katang udre semani yare ikra laptop ke du se semani ka maka ulule ai phane ka bukha zamana tui camera na mate mayam asi machu se ai jampa me asigi machu se wow ba kano hanggapan wow bai bu hani ani natra hanggapan pura awaw ba hanggapan do aduga ki kano machu se laglak pani mayam yem nusi tori macu nusi tahuri machu ka nasi ka iladi lo nusi hazadra yango asigi machu se mayam kalim khangam moi kana khangam gani se machu la ini kaina
ꯄꯨꯔꯥ ꯃꯁꯥꯏ ꯃꯆꯨꯗꯩ ꯍꯦꯜꯂꯤ ꯐꯖꯔꯤꯕ ꯇꯨꯡꯀꯁꯤ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯗꯣ ꯁꯤ ꯅꯠꯇꯅꯤ ꯂꯩꯗꯣ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯃꯇꯥꯡꯗꯨꯒꯁꯨ ꯅꯝꯃꯛꯀꯦ ꯎꯠꯂꯛꯀꯦ ꯑꯩꯒꯤꯗꯨꯒ ꯑꯃꯨꯛ ꯐꯖꯔꯦ ꯁꯤ ꯏꯕꯦꯟ ꯌꯥꯝ ꯐꯖꯩ ꯃꯆꯨꯁꯦ ꯑꯗꯨ ꯑꯁꯤꯅ ꯑꯩꯒꯤ ꯐꯤꯗꯣ ꯑꯁꯤ ꯑꯩꯒꯤ ꯐꯤꯗꯣꯁꯦ ꯑꯩꯒꯤ ꯐꯤꯗꯨꯅꯤ ꯑꯗꯣ ꯑꯁꯤ ꯃꯆꯨꯁꯤꯅꯦꯕ ꯑꯩꯅ ꯃꯣꯔꯣꯛ ꯑꯀꯥꯕ ꯑꯣꯟꯊꯣꯛꯇꯣꯏꯗꯣ ꯃꯣꯔꯣꯛ ꯀꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯐꯖꯒꯦ ꯌꯦꯡꯉꯣ ꯑꯀꯥꯕ ꯃꯆꯨꯗꯣ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯣꯔꯣꯛꯁꯦ ꯑꯀꯪꯕ ꯑꯀꯥꯕꯗꯨꯅꯤꯀꯣ ꯑꯀꯪꯕ ꯃꯣꯔꯣꯛꯇ ꯀꯥꯕꯗꯣ ꯑꯗꯨ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗ꯭ꯔꯦꯁꯦ ꯁꯨꯃꯥꯏꯅ ꯎꯠꯂꯒꯦ ꯑꯗꯨꯝ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯣꯡꯒ ꯁꯨꯝ ꯐꯖꯕꯅꯦꯕ ꯑꯗꯣ ꯃꯆꯨꯗꯣ ꯂꯥꯛꯁꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯤ ꯃꯇꯥꯡꯁꯤꯒ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯐꯤ ꯄꯨꯝꯅꯃꯛꯁꯦ ꯑꯄꯨꯟꯕꯗ ꯑꯩꯅ ꯏꯜꯂꯒ ꯂꯣꯏ ꯊꯝꯕꯒꯤ ꯂꯩꯔꯦ ꯁꯤꯒ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝꯅ ꯄꯥꯝꯃꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯀꯣꯃꯦꯟꯇ ꯌꯥꯒꯅꯤ ꯑꯗꯣ ꯑꯉꯧꯕ ꯁꯨꯕꯁꯨ ꯌꯥꯝꯅ ꯉꯧꯔꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯣ ꯏꯕꯦꯟ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯏꯕꯦꯟꯅ ꯄꯥꯏꯔꯤꯁꯦ ꯑꯁꯤ ꯑꯉꯧꯕꯅꯤ ꯉꯧꯔꯣꯛ ꯉꯧꯕꯅꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯉꯧꯕꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯝꯁꯤꯟꯈꯤꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯑꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯝꯁꯤꯜꯂꯛꯏꯗꯅ ꯃꯆꯨꯗꯣ ꯁꯤꯗꯔꯛꯏꯗꯅ ꯑꯗꯨꯗꯣ ꯁꯦꯝꯃꯒ ꯉꯧꯔꯣꯛ ꯉꯧꯋꯦꯕꯁꯦ ꯆꯥꯕꯗꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯃꯤ ꯐꯁꯨ ꯐꯖꯩ ꯌꯥꯝꯅ ꯑꯉꯧꯕꯒꯤ ꯋꯥꯡꯈꯩꯁꯨ ꯔꯥꯅꯤꯁꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯅꯔꯁꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯕꯤꯅꯔꯁꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯥꯎꯁꯇꯣ ꯍꯧꯖꯤꯛꯀꯤ ꯐꯤꯗꯨꯒ ꯂꯥꯛꯑꯒ ꯃꯇꯨꯡꯗ ꯑꯩꯅ ꯁꯦꯠꯂꯒ ꯃꯦꯆꯤꯡ ꯑꯣꯏꯔꯀꯥꯟꯗꯨꯒ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯛꯇ ꯃꯦꯆꯤꯡ ꯑꯩꯅ ꯁꯦꯠꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯄꯥꯝꯃꯤꯅꯦꯕ ꯑꯗꯨꯁꯨ ꯑꯣꯏꯕ ꯍꯥꯏꯗꯅ ꯑꯗꯣ ꯑꯇꯩꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯀꯂꯦꯛꯁꯟ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯍꯜꯂꯛꯄ ꯕ꯭ꯂꯥꯎꯁꯁꯤꯡꯗꯣ ꯑꯇꯩꯁꯨ ꯂꯩ ꯑꯇꯩꯗꯣ ꯌꯦꯡꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯥꯡꯗꯗꯣꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯇꯦꯟꯁꯟ ꯑꯃꯒꯤ ꯑꯗꯨ ꯑꯅꯤꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯕꯥꯏ ꯕꯥꯏ